Imphal March 27 Pandam Kanglei Khunaida Chanadaba Maongda Utlou da Sanai Unikhibasing Lupki Cherak Phangadaba Watli Haina People's War Group Marxist Center gi Central Coordinator Secretary Comrade Lenin Maitaina Thadrokpa Cherol Amana Hairi Cherol Asina Hai Chaliba Tha Asigi Chechat Kunithoida Utlou gi Mafam Amada Holy Summer Haina Mingthonba Party Amada Kanglei Khunaida Chanadaba Maongda Utlou da Sanai Unikhibasing Lupki Cherak Watli Sanai Unibagi event asibu Sinkiba Kai Ningthibi Hairiba event management Kanglup Asisu Matam Kaktana Athingba Thamla Karigumba Athingba Asigi Mayokta fashion event sing Amadi party sing Silam Labadi Lup Asina capital punishment Pigani capital punishment Hairiba event management ki Miyoi sing Amadi Sanai Unibada Yaukiba Singna Lup Asida Lakliba Sechat Kuntra Fawgi Manungda Wakal Taminagadabani Kariguma Wakal Taminadaba Toklabadi Lup Asina Pirak Paserak Masana Yana Laujagadabani Haukiba Tankakya the Lupna Kunai Asida Zanadaba Maong Amata the Isai Nongmai Party Amadi Fashion Eventing Event Sing Basing Sin Lang Danaba Maikai Kyada Kangan Kiba Lakrabani Paulore Sigumba Pausi Moi Nakong the Yo Kara Wat Pajani Aduna Kaga Yoragadi Karaparpasui Yai.